Ahanbada maruiba pau pizari. Lising ani kungi January dagina lising ani kuni thoi gi June faubada ILP permit lak ahum lising kunthwani palga jatret ni funi thoi pi kre mitop changthok sangsin tawba yeng sinaba app ani puthok lagani haina CM Birena high kre. Manipur da chatnariba ILPS ki cut-off base year lising ama chamapal yangkhai ma thoi oigadabani Manipur da NRC satna hangadabani haina JC ILPS na amukana taksin kre. Kutlai thadok tuna sangzarap kraba lal hauramba singi pigani haiba jaktung pibidre haina lengak ta wakat kre. UGC ki criteria sudaba Manipur Technical University ki VC ki mathakta disciplinary action laukatrabadi High Court wakat lagani haina RTI activist Joy Kumar na phungdok kre. JAC Lilong Kendra Development Coordinating Committee na August ani gi ahing nongyai dagi August manga gi ahing nongyai fauba pung humputara ni thoi gi Imphal Mori lambi ban kau kre. Amadi haukiba pung kun marida Manipur gi oina COVID-19 gi anoba case yangkhai humdoi thengna kre asiba mata yaukidre. Kurumzari, Poni TV ki numidang gi Manipuri pau mityang tabiri basingbu Jennifer Sharma taram nokjari. Hauzik pau santok na pizari. Chief Minister N. Birena ngasi ing lising ani kungi January dagina June lising ani kuni thoi fauba inner line permit lak ahum lising kunthwani palga jatret ni funi thoi isu tokre hairi. Wafam asik ngasi numit taruk ni chupna sa tharakliba nongzumi famda Congress MLA Surya Kumar Okram gi wahangi pau kumpire duna phungdokre. Mahak na makha taraduna hauzik faubada ILP lising kuntra taret ka jama yangkai humdoi renew tokre. Amadi monitoring committee na ILP gi chana kanglon singkup na yangsen li loinena 10 laba matam gi manungda apps ani puthok tuna mapandagi changlakpa nan Manipuri gi khongthang check tawragani hairi. Mahak na MLA ke Ranjit ki wahangi pakum piraduna lising ani tara da purakhiba hovercrafts ahum adu Bisnupur gi superintendent police ki custody dat laire amadi hovercrafts asi tourism amadi revenue generate tawnaba hotnaragani hairi. Number 51 answer Roman 1 category wise special permit regular permit aduga temporary permit aduga labor permit mari thongna lay say the special permit ekoi government lokhaliba jibaugi leiriba posiga tawriba posida even ekoi su satisfied fully with the government is fully satisfied with the aduna ekoi na hujiksi changakhiba sigi tracking ma si renew tawbra tawdobra karaida kamai tawga hangarba handabra ibsi ekoi kharadi hawre adu effectively tawbangam aduna ekoi athubada ekoi app ani khar launch tawbudori app ani si app amana mapandagi lakpa matamda airport natraga XYZ ta permit longna da app to dagi tawga dum permit logam. Number 2 the app makha tawna gadur sina hosiki each and every laiba labor oiger mapandagi lakpa missing si ILP gi post darkar laiba missing sina hek lakpa ga moisi compulsory hosiki app si download to compulsory laiba missing mogi app si download to kan moisi matam hento matar ga dugi command center ma leir kan ma da signal lakada adu Nakal amaromda MLA Asap Udina hangba wahangi pakumda Works Minister Govindas Konthawzumna phungdokhibada Works Department na juri tipai muklambi asi semnaba matik jaba contractor singda khangan kre adubu tender asi laibi naba matik jaba mi leitabana tender gi process adu makha sa thabak ngamdadana cancel tawkhibani hairi adubu department na juri tipai muklambi asi semnaba anoba tender ga mari leinana athubada khangan lamgani Didim Road maru oina Churachandpur amadi lamka gi lambi sing pakthokpagi thabak chada humputara nipal di loisinle haina phungdokhi. The technical ama aduga akhoge price bit ama tawba adun eligible loiba contractor sing si lak taba handak last tender sidadi laktil ay but they quoted below 35%
ado honorable member na so hena khangbi jiribam sidi nung so laite the below 35% the quote tawrli tender si whether mana thabak si properly execute tawgadra tawroidra haba question nama laiba adu immediately akoi si kenu tawna ba tender amuk call tawna ba akoi tawjari aduna khoina su koi sarkar na su already sai strike tawriba jiribam gi praja sing na su august tha sidagi koi hongnana ba pandam di maina akoi thamjabani Session makha satharakpo oina MLA LM Khautegi wahangi pakum Peter Duna Minister WANGKHEMCHA na phongdokhibada Churachandpur district da PMGSY gi makhada project taruk hauzik thabak sathari masigi manungda lambi ahum sembaga loinana thong ahum sabagi thabak sathari hairi project sing asi handak chahi ki September tha fawbada loishina ba pandam thamli hairi Amaromda Agriculture Minister T.S. Biswajit Singh na MLA Surya Kumar Okram gi wahangi pakhum piraduna Kharif ki urea handak chahi gi oina punna pirakhiba asi metric ton lising kunithoi amadi state asida punna urea metric ton lising taramathoi ga chatra kuntra mari ga dasmik Nipal Mari July gi kunipal da pirakhi amadi lemhauriba urea sing adu athubada puraklakani haiki Ziki lambi CIB road se 300 meter nuksidi PMGSY scheme da yawba sunataba adubu in the large interest of the general public madu engineer singna theka da da hajara kanda concrete to hanbani ada concrete to busi lambi si highway dagi hajan banina yamna heavy vehicles mayam satpa thingbangam da bagi problem koi hiring idura gari to putong thousand ramina lambi to save ta dre pakthok padusu pakthok asi en haina engineer sing honorable the high grade ngona pau bibi so I am assuring this August of madu soidra tawragani ni thamjag Manipur da satnariba inner line permit system ILPS ki cut off base year asi lising ama chamapal humpuma thoi chatnabe yaroi lising ama chamapal yankhai ma thoi oigadabani Manipur da National Register of Citizens NRC satna hangadabani wafam asi sathariba nongzumi from da pukhatuna khanagadabani haina Joint Committee on Inner Line Permit System JCILPS ki makaidagi phongdorakli ngasi kai sampat konjeng hazari lekai de laiba JCILPS ki office da paugi mifam ama pangthoktuna JCILPS ki convener Fulindro Konsamna hai JCILPS Students Wing Women Wing gi thongmi sing yauna ngasi Charter of Demand tarama thoi yauba memorandum ama Chief Minister Yongnaba Secretariat ta pisin kre Pisin kiba cherol aduda palliba maru eba wafam singdi ILPS kamari lenena mamangda committee asina lengak ta pisin kiba chana pathap sing adu thabak ta ontokpa Chief Commissioner of Manipur Hemat Singh na lising ama chamapal yankhai dagi permit system chana hanki daba maramna nan Manipuri kaya leptana Manipur da changsilakhi aduna lengak na cut off base year asi lising ama chamapal yankhai mathoi oihan gadabani Manipur da State Population Commission lingduna yelhomi amadi mitop sing khangdokadabani ILP system pairiba mitop sing asi kayam renew tawre kayam maram damda chatkre kayam pikre kadai de lairi haiba khangnaba mari leinaba singna yengsinjuna database lehengadabani mitop ta lam yonba yahalloidabani Manipur da thabak sunaba pusilakpada mio yankhai dagi hena contractor company singna pusilakpa yaroi amadi medical test ningchina tawgadabani British na palingai da chatnaramba Manipur gi mafam kharada mi taba yade tawba mawong asi hongdokadabani amadi miyam na yaba Land Reform Commission ama semlaga hanagi malaba chatnaramba adu hongdokadabani haiba wafam yauri haiki mahakna makhata na hai Manipur da ILP system chatnari hairagasu maya yaudabagum tawribasi yaningde JCILPS na lengak ta thamliba wafam sing asi thabak to onthokna ba honagadabani haiki 1961 ki adung ba karo bezier to na inner line permit ki ma se na protocol yati hai se koi strongly koi amte ek madu revoke to bokol na koi hanagi guna koi demand to nu la aba 1951 da karo bezier oigeta bani hai me se koi am clear wina koi na tam sta koi reflect to inner line permit regulation da koi 2019 da so yam clear wina to to lan ni da na ba madu provision ma mama madu ki ma formality ma mama madu yam strictly sensitive hai kasma koi konjai sing shau na se ngong lo koi hantai ki pochi masi leibasna marap hoga sai analysis na laiba mi si kadai kadai la kono kamai to kono kayang kare leiba mana porela ta mana kadai la na easily detect to ya puti ko ma madu ki mechanism ma madu nam thuna government of Manipur na shemga madu koi ki thabo implement to godap ni hai kasma koi Charter of Demand 9 koi konjare
Surrender singna anti-social oiba crime tawroklabadi khudingmaki mangjaba oigani tawrokloi hainingai su laite haina All Manipur Individual Surrender Welfare Association na laingaki mafamda Jackson Warol thamkhre ngasi Major khulda leba Manipur Press Club ta pangthokpa pawgi mifam amada association asigi wangangloi MD Abdul Latif na hai underground singbu hanagum hanjilaklo homecoming tawbiraklo haiduna tatana laurabasu sangzaraklaba surrender tawraba singda pigani haina wasakhiba phongphom thokpa mata pidre Hauzik Sathariba Assembly Session Asida Pukhatuna Khanabine Bataksilakli. Kayarak Hana Lengata Dabi Tanduna, Presta Kayarak Ika Iki Hundoktuna Haizakre Adubu, Wafam Amata Fongdoraktri. Surrender ni Haiduna Lairaga, Ikogi Chaktung PBU Haiduna, TB Pauche da Topada Aidanatana Imung Manung Fauba Chentare. Adubu Hingdabadi Yadabana, Surrender Singda Pigani Haina Tazaba Piki Basing Adudi Fangan Biu. Mahak na makataraduna hai Hill Amadi Valley Surrender Association haiduna apunba onya leirambani adubu chingi surrender sing kari kudung jaba phangki badagi no khangde makata na saruk yarakta badagi All Manipur Individual Surrender Welfare Association haina ming on thokle amadi thaupuba sing su nauna khalle ke ibu chobana President MD Razauddin Khan Vice President MD Abdul Latif na General Secretary onya khalle haina phongdokhi Press conference na simba, tungan ba education na simba, ako'y makal kaya ama tawar. Tawag di ba makdo response ama tapang dito. Orang iba siya nung nabagay ako'y KP ang response pang dito. Kasi nga surrender to ko sang biro, homecoming ceremony to ko sang biro, nako'y dito ba ako kung sabar ko ito napiga di na ito na si minister, honorable minister na Laubiri, adubo, sangjar, tanah lay labay ko ida, upang topa, ko ida pigari, ay miki besing madugi, nasibawa, at kumpana. Ang bangam dana lay, mahay na si Tandra kanina, ko na nataway da ba, crime mo ba, anti-social mo ba, tabak kaya tawag, ko ay nga isulite, kaya iba tawag lagadi, sama sila, tiyan namang bahin na. Manipur Technical University MTU ki Vice Chancellor oidiba misak asi immoral oiba mini MTU ki VC hapagi hairaga history ki scholar oiba UGC ki criteria sudaba ama ohenduna leire lengak na VC asi ki mathakta major disciplinary action logadabani natrabadi High Court wa kalagani haina RTI activist wahengbam Joy Kumar na phongdokre ngasi Manipur Press Club ta pangthokiba pawgi mifamda Joy Kumar na hai MTU ki VC oigadaba asi UGC ki guidelines matung inna chahi tara professor oirakpa natraga masiga manaba oigadabani haidi adubu professor su oiramdaba institution amagi undergraduate oza ama Manipur lengakna namphu hapuda BC ohenduna leire haiki Joy Kumar na makatana hai masigi matangda June ahumda All India Council for Technical Education AICTE amadi University Grants Commission UGC da wakat kre madugi matung inna UGC na Department of Higher Education Manipur gi Principal Secretary da tha asgi kuntarukta MTU gi VC gi matang asida thabak pakhat pinaba kangan lakhiba laikre Mahak nasu July 19 da amuk Manipur gi Chief Secretary da MTU gi VC asigi mathakta major disciplinary action laukhatnaba high kre masida laingak na tumina laisin ba asi laibak thibani mamangi Congress laingak na corruption tawi hairamba adu paliba laingak asna corruption gi mathakta makhoina yarabadi rules tugaiduna hapchen gani haibasi fazadaba thokdokni athubada laingak na chapchaba thabak pakhatnaba taksinki July ki tang kunipan da Manipur ki Chief Secretary da aina complain ma tawre asigi hairiba Manipur Technical University ki Vice Chancellor oiriba MUSC Government Polytechnic ki senior grade lecturer oirami man matam da PhD da matam da sarkar ki sanction logi de lip logi de ayaba logi de aduna ma si misconduct ni aduma si yam immoral oiba aduga yam unbecoming of a government servant oibnina ma gi mathakta major disciplinary action loina aina tang kunipan da Chief Secretary da aina complain ma thajabani maramdi 2017 da political ki oja mari khangna su matam digi commissioner higher technical education da complaint thai si disciplinary action logi oina logi de JAC Lilong Kendra Development Coordinating Committee na haukiba July anida pangthokiba press meet amada Manipur lengakta Jackson wa thamkiba adu ngasi fawba lengaki maikaidagi karigumba wafam amata phongdorakta babu JAC na pendaba phongdok kre loinana lakliba August ki tang anigi ahing nongyai hauraga August tang manga gi ahing nongyai fawba pung humputara ni thoigi National Highway 102 Imphal More lambi amasung Burma Sugunu Road animakta ban tawragani haina phongdok kre
Hiram asigi matangda ngasi nungtil JSC gi mihut singa paumi singa lilongda leba JSC gi office da unaba amada JSC gi convener MD Madani Alina hai kumja lising ani taret ki ichaw aduda victim oikiba singi pifam thokpa relief ki senfam haukiba July kunipal fob gi manungda Manipur lengak na PBU haina khangan kiba laikre adubu lengak asna ngasi foba karigumba amata fongdok tada tuminya laisinba asi JSC na hakchina lawbaga loinina National Highway tingbagi khongjang sangsinaba firep lawbani Highway ban asida lamdam asida lairiba CSO sing student organization sing amadi micham miyamna sogatfam thoki ban manungda essential service na ayek amasung lining laison ga mari leinaba singdi komthokani haidi Batang ani July 2013 nganglong lokonda yamna sathiba ising ichaw thoktuna awaba nangkhaba parja singi amadi ngai khunaugi parja singi oiba phampham thokpa paisa PBU tang kunipan phawa khoina matam pijaki matam adu phawada lengakna JC da response oiba wafam thamaktabadagi makha taba khongjang oina lakliba tang ani lising ani kunithoi August ki ahing nongyai bal shutdown tang manga 2022 August phawa National Highway 102 Indo Burma Sugru Rota total shutdown tawjaragani haina JSC gi convener ma oina miyamda thamjari loinana balasida CSO Paira Paibi Student Organization sing amadi local club organization sing punamakna togatpiduna balasi apung phan view haibo wafamsu JSC gi convener thamjari balasida baroi baikhoi essential service ana ye dharma karma gi oinadi komthok chagani haina wafamathi thamjari Nasa Mukh Bharat Abhiyan ki manung chenna handak chahi ki oina Thobal district na second best performing district tarakre Chandigarh ki Punjab Raj Bhavan da National Conference on Drug Trafficking amadi National Security ki matangda pangthopa program amada District Social Welfare Officer DSWO A Kameshwarna Union Home Minister Amit Shah dagi award adu laukibani Thoram aduda Union Social Justice amadi Empowerment ki Dr. Virendra Kumar su thoram aduda saruk yakhi International Day Against Drug Abuse and Illicit Trafficking ki thoronga mari lenina Nasa Mukh Bharat Abhiyan NMBA asi Social Justice and Empowerment ki Union Minister Thawarchand Gehlot na launch tawkibani Nasa Mukh Bharat Abhiyan na thoram pareng kaya siamduna miyamda nisa gi matangda hena khangan naba hotnari Pogi meraktatna aten babre matang nominasi Admissions open for Smart Universal Academy. Free admissions for all the students. Free half tuitions fee for students scoring 60% and above. Free tuitions fee and book for students scoring 80% and above. We also provide well-furnished and widely spread natural-friendly campus for excellent academic atmosphere, well-experienced, trained, highly professional teachers, digital classroom, well-equipped science lab, regular health checkup, world-class fitness center, separate hostel for boys and girls, and also available transport facilities. For more information, please contact 9856 508215 or 841 5040 or 9366 149064. Break matung taram nokchari makha taba pau pizari ngasi sathakiba tarani thui suba Manipur Legislative Assembly gi ani suba session gi tarukni chanba numitta punna demand for grants manga gi apunba lupa crore lising manga ga chahum yankhai nipal lak nifuni thoi lising yankhai mapal gi senfam ayaba pikre demands for grants sing adudi demand number 20 community and rural development gi lupa lising mari ga supna nifu taruk lak kuntra mari lising tara mari Demand number 23 power gi lupa chamri marfutara humdoi lak kun manga lising tara mapal. Demand number 25 Youth Affairs and Sports Department gi lupa kro jama kuntra mapal lak taruk lising humputara mathoi. Demand number 42 State Academy of Training gi lupa kro tara taruk lak tara mapal lising marfutara humdoi. Demand number 47 Minorities and Other Backward Classes and Scheduled Caste Department gi lupa kro chatruk humpun humdoi lak yankhai taruk lising humpuni toini.
Manipurda COVID laina laichot ki luraba matamda sibana ba khangdana hotna khiba COVID warriors singbu thabak kaurakpa matamda mak tara khak hapagi khudong chaba lengak na pigani haibasi pende luraba tanfamda tawkriba thabak adu mak tara pirakna banatte haina All Manipur COVID Warrior Association AMCWA gi president Sinam Raja Sanana phongdokre ngasi Manipur Press Club ta pangthokiba pawgi mifamda Sinam Raja Sanana hai COVID warriors singna numit chamani mathau tawragadi thabak lawrakpa matamda makoida priority pigadabani haina India gi Prime Minister na phongdokpa leirabani adubu Manipurda wafam asi khana bagi mahutta mak tara haplagani haiba wafam asi yaba ngamloi tungda COVID warriors sing asigi secure ogedaba mawongda thabak paikhatpiu Manipur gi ludaba first wave amadi second wave matamda tangkak ani thokna tha amarom changna lengakna lawkhiba COVID warriors singbu emergency matamda lawkhibani Thabak laurakpada mak tara hapkani haina chathariba nongjumi famda health minister na phongdokhiba asi yaningde amaramda COVID warriors singi honorarium asi chahi asigi March kun manga fawbagi pigatabani adubu lengakna dead back tawraga March tara tarukta COVID warriors sing terminate tawre hairakpa amadi assembly session da pukhatlakpada March tara taruk fawbadangi pigani haibasi yaningde COVID warriors singna thabak leptana tawi haibasi khangnaba CMO singda inquiry tawbiu haiki Manipur Public School gi teaching amadi non teaching staff singna tha tara humdoi gi tolo pithok tabagi mayokta school asagi gate mamangda wakat mifam ama from kre mifam aduda saruk yakhibi Oja Ras Kumari nilana hakibada tha tara humdoi faraba fawbada tolo pibidana thambasi amuktangdi miyam da khangan lage haiduna wakat mifam asi from Jabani Staff singi marakta contractor laiba staff tara taruk asi yaudana school chalai basu yadaba hingbasu yadaba aduga makhoi gi tungi phibam mathong khangdana thambiba extension fawba tawbidaba sing asida pendaba phongdokhi Oza singna su masagi mathau masak khangna honaduna handaki class 10 amadi 12 exam dasu chada chama pass ta honduna mahiroi sing puthokraba Oja singi hona jaman amata khangdrabara haina hangladuna staff singi awaba sing asi khangbinaba school asigi chairman su oriba chief minister gi pukning chungsinki Akoi staff sing se more than 1 year 13 months sure pay phangdaba adunga sidi akoi khang bangam dadana mayam se akoi gi chairman su oibiriba honorable chief minister da kutlonaraga amuktang di akoi gi awaba se khangbiu staff mayam marak asida contractor leijariba staff tara taruk makhoi yaudana school se chalai basu yadaba hing basu yadaba makhoi gi tungi phibam su mafam khangdana thambiba extension phawba tawidaba akhoi yam pende oja sing asi 13 months sida masagi mathau masak khangna loina class amata disturb tawdana school gi administration amata kaihandana khutna jarabani handak khagi result ta 100% class 10 and 12 CBSE gi pass tawdana puthok charaiba school oja sing na hotna jaman ongtang akhoi gi awaba se khangbiu haina ngasidi oja mayam khang bangamdre school asigi yam bhajaba building simaso muktang sanganaba class 11 gi section hoba nangnaba tawina baina laiba asigi education minister na oibiriba school asi sigi phibam da leire haibase khanghanjaningdana ukhatcharakpani Manipur gi apunba lak mangaga lising taro consumer laibagi manungda lak mariga lising tara prepaid meter khinba ngamle prepaid lak ani amasu December 4 bada khinna hotnari habasimak electricity department ki miyoi sing maru oina power minister bu thagat pa phongdokli haina chief minister N Birena phongdokre wafam asing asi city convention center da Manipur power department na sinduna pangtokpa state level grand finale event of Ujwal Bharat Ujwal Bhavishya gi thoramda phongdokhibani Thorom aduda Power Minister Thongam Biswajit, Social Welfare Minister Haikam Dingo, KFNPD Minister L. Susindro, Chief Secretary Rajesh Kumar, Principal Secretary Rajesh Agarwal Amadi, Tungan ba lainga ki maru eba miyoi singna saruk yaki. Chief Minister N. Birena, nung taba matamda natural calamities kumba lakpa matamda, ngay hak mutpanatana Manipurda maigi problem aduki matik hantare. Kuding mag asi Power Department na ahing nung tilnay dina kan na na bana oirakpani. May ifangdaba mapamda solar power seasonary. Churachandpur, Tamenglong, Chandel da Health Institution humpunipal lay. Mafam sing asida 24/7 solar power na may piri. Yam na nungay tabadi, pot kuding mag-asi free da amata laite haibasi miyam na kangba mataw tay. Lengang na company digi may unit amada lupa tarada lay aduga miyam da lupa mga makhayda hantaraga piri. Chahi kudingi lengang na kro chahum hena company da tiri. May da siyang yung ngam jaga su ikoi outbreak tayo da rin ikoi power solar gi. So suppose
कोई चौशानपुर ने चांदियल ने तमेंगलों ने हाईवे डिस्ट्रिक्ट होम 24/7 कोई सोलर की पावर हेल्थ सेक्टर हेल्थ इंस्टीट्यूशन होम फुगनी पाल 68 हेल्थ इंस्टीट्यूशन ले हाईवे डिस्ट्रिक्ट होम से पूरा मधु 24/7 अभी कवर तो अदुना ने कोई सिगी ICU गाने सिगी डॉक्टर से फम कांदा आदा अना दो दर कांदा ऑपरेशन तो होली खोलली मंगना म तमेंगलों में सुमाइना कोई ऑपरेशन रूप में पादा नम्मी गाने कोई होना नहीं सिस्टमेटिकली कोई इंफ्रास्ट्रक्चर फार फ्लंग एरिया सिंगा यो हुन्नबगी याम कन्ना होनरी Thoram aduda Power Minister Thongam Biswajit na hai India laingakna Reform Distribution Sector Scheme RDSS haiba scheme ama sanction tawduna leire masina 40 kb 33 kb gi Manipur da leiriba system sing mapung fana fagat handuna pungkun mari mai piba ngamlagani matam amada Dimapur Silchar romdagi mai laktaba matamda awaba leirambadu Eastern Grid tagi haibadi Delhi UP natroga state ama hekta tagi mai lawba yaragani maram aduna Manipur da mai mutningai oidre haina phungdokhi Mai matam amada di adi Dimapur romdagi laktre chiki Silchar romdagi laktre no waram badu wasi di waningai lektre Imphal Mariani ki ringi stringing line je koi completed hoi gre achieve to gre machine ta pudi koi Eastern Grid tagi either Delhi hoi biya na tagi UP hoi biya tuan ba state tagi project internationally mai sila hu ya na loy ma connected hoi na Manipur da mai mun na bagi macha lai te hai ji ma in si program Ujwal Bharat Ujwal Bhavishya ki thoram ngasi DC Thobal gi hall dasu pangthokre thoram aduda Thobal Jila Parishad ki Adhyaksha Hasina Begum Upa Adhyaksha T Nungsi DC Thobal Ahanthep Subas SP Thobal Jogesh Chandra Hobizam MSP DCL Thobal gi DGM Y Chawbana saruk yakhi thoram ki saruk ama oina consumer singa interaction tawnaba power amasung renewable energy gi lamda kendra amadi state government na miyam da piriba tongan bakana bising da yumpham oiba short film kaptuna miyam da khanganba natak amadi cultural show na chingba utkhi thoram aduga mari lainana deputy commissioner Thobal Ahanthep Subas na hai mai gi kanaba asi aikoi khuding makna khangle chahi kharagi mamangda mai gi pibam asi yamna fatlamde adubu central amasung state government na hona badagi hojikti miyamda pungkun mari mai fanghanba ngamle prepaid meter panbiu karigumba mai huralaga bypass tawraga mai thanba haibasi masigi penalty yamna chawi haibasi district asigi miyamna su kawganu haina appeal chawkhi ngasigi thoram aduda NISP shigi senior manager Bhupendra Sahu MSP DCL Thobal gi official sing district level officer sing amadi tongan ba mai gi consumer kayana saruk yakhi Sahi kharagi mamangda thengnaramb maigi samasya sing ngasidi Bharat Sarkar amasung Manipur Sarkar na honabadagi praja singda ngasidi mai pungkun mari mai phangdana akhoi mai gi awaba leitre du mai gi awaba leitre haidana su akhoi gi consumer amu oina akhoi gi responsibility mayam lei haibasi akhoi kaubidaba masini aina mayamda thamjaningi se prepaid meter yumda panbiu yumthok budingda prepaid meter panbiu prepaid meter bypass toraga mai pura laga thanbige khanbiganu karigumba phaba taraga di penalty yamna chawi haibasima ai amukka hanna mayamda ningsingjage Bishnupur district ki oinasu ki yamba ningsing sanglenda thanga AC ki MLA amadi MSP DCL ki chairman su oidibati Ravindra na saruk yaduna Bijli Mahotsav amadi Ujwal Divas ki thoram pangthokre thoram aduda Bishnupur ki DC L Bikram Bishnupur Municipal Council ki caretaker chairperson L Maniyaima Tawbul Ngaikhong Nacho amadi Kaino ki pradhan singh na saruk yakhi thoram aduda ti Ravindra na None district thokiba thokdoktuda laikhidraba singi mafamda awaba phungdoktuna makhogi imungi awaba da saruk yari haina phungdokhi PM Narendra Modi na lising anitara mari dagi Prime Minister oirapadagi chakhwat thorangda khumang chawsinba ngamlaktuna miyamna sizinanaba mai marang kaina puthoktuna award palahendri haina phungdokhi tungda Prime Minister na revamp distribution sector scheme hawdokhibagi thoram video conference ki khudangda migyeng takhi Matam kharagi mamangda kharagi apoi botan uchi boi matam sai koi kumang sina mai phamda mai awaba deba mai phangdei baza apoi na thera ma char pa char sina apoi mai ka ban sina theke awaba sina
पुनमक अखोइना खन अदु ngasi भारत के प्राइम मिनिस्टर इलेक्शन नरेंद्र मोदी जी ना प्राइम मिनिस्टर है और बड़ी के भारत सरकार ना भारत सरकार ने बोला नहीं था like Google Manipur every part of the country every village India से village खुदमक like खुदमक खुदमक our connection has to be given our connection has to be connected by the government for the money खुदना India ने खुदमक Churachandpur district ki oinasu Ujwal Bharat Ujwal Bhavishya gi thoram Churachandpur district administration amadi MSPDCL Churachandpur division asinduna mini secretariat multipurpose hall tuibong da pangthokhi thoram aduda bungjagin balte MLA Thanlon AC Chinlun Thang MLA Singhan AC Sarachandra Aroju DC Churachandpur Rajit Thakur General Manager NSPC Loktak SDO BDO Singh Chief Executive Officer of ADCC Divisional Forest Officer and DLO Singh CSO Giluchingba Singh amadi beneficiary Singh na saruk yakhi thoram aduda wangang bada bungjagin balte na haukiba chahi khara asida power department na mai pak na mai marang kaina manung hanjin mamafam singda fawba piduna paikhatakliba thabak thoram singi matangda panki Tungda Prime Minister Modi na RDSS scheme amadi National Portal for Solar Rooftop hogdopagi thoram virtual ke khuthangda saruk yakiba singna migeng taminaki Fairzol District asi athuba matamda khumang chawsinaba laingak na paikhatliba thorangbu taram na oktuna miyam na kanna hotnabada miyam na sogatpiu haina District asigi Deputy Commissioner Joseph Paulin Kamsona phongdokre Wafam asing ngasi Fairzol District ki Community Hall da District Administration asinduna District Hill Leaders Day amadi miyam gi numit hogdopagi thoram da phongdokhibani thoram aduda SPA Ganesham Sarma Program Coordinator CS Sachi Fairzol gi Additional District Magistrate I Dinesh Kumar Singh Tipaimuk amadi Bangai gi Subdivisional Officer amasung Block Development Officer Singh District Level Officer Singh amadi tongan bakul gi khulakpa amasung Chairman sungsu saruk yakhi DC Joseph Paulin Kamso namakha taraduna district asida infrastructure kaya semkat na balairi loinana lengang na ahongba district ama oirak na bagi damak makoina paket kadaba thabak thoram singdagi kanna hotnari haina phongdokhi thoram aduda saruk yaba amadi cooperate tawbagi damak thagat pa phongdokladuna miyam na makoi gi apam pam da sing phongdok na ba amadi thoram asidagi kana basu lohong na ba haiki Manipur State NBBDCP gimiyang makada District Malaria Officer DMO Technopol District amasung Assistant Malaria Officer AMO Technopol District ki kamai khamchungpui anina luchingduna dengue positive oire haina chingnariba more gi mafam singda chatuna positive oikiba khunsing yauna fogging kap thokpa amasung surveillance ki thabak leptana sathaduna akan ba Jackson thorang kaya lokhatli Section Tharang Lakot Cherabasu dengue positive hanjin lakpana ngasi more ward number 7 haino makhong lekai da yum jangduna survey tawki survey aduda yum ayam bada kang machapok lakpa yaba makai department gi official singna pautak piduna hida kap thoki loinena stock ta thamnamba ising yokfam sing survey tawraba matung haidoki makha tanasu more gi mafam pumna makta yum da jangduna pangthokpa survey asi chathaki kane ngasi KRS NAA Diagnostics Private Limited More Hospital gi reporter mioi taranipal test tobada mioi mari positive oike masiga tharaga chahi asida punna mioi humpu mari positive oire amana laikhidre ngasi fawbada sub district hospital more da dengue positive oiba patient mioi tara register tawduna lying chathari hairi Lomi singda matam chana har fanghalu lomi gi punsi kallu haina Kakching district ki mayeng lamjau gram panchayat ki manung chana laiba lamjau tespur amadi lai manai gi lomi singna lamjau mayai lekai community hall da wakat mifam ama chathakre mifam aduda all Manipur lomi luki vice president U Ras Mohan na hakibada pambeling kiba lofam singda urea chaiba matam helaba fawbada lomi singda har fanganda ba haibasi lomi singbu hat paga chap manai hakki maram aduna athuba matamda laingak na upai ama tawduna fanghandu lofam sing asi manglagadi lomi singna thodang pugadori bra laingak na pugadori bra natragana lawu singu loisang na pugadori bra haina hangki wakat mifam asi mari leinaba department na lomi singda har fanghandriba fawba leptana sathaki gani haina makhataki
ꯑꯗꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯍꯥꯔꯁꯤ ꯆꯥꯏꯕ ꯌꯥꯔꯕꯁꯨ ꯆꯥꯏꯕ ꯐꯪꯗꯗꯅ ꯂꯩꯔꯤꯕꯁꯦ ꯐꯪꯍꯜꯂꯨ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯄꯨꯊꯣꯛꯆꯒꯦꯅ ꯇꯧꯖꯔꯤꯕ ꯂꯧꯃꯤ ꯑꯩꯈꯣꯏꯗ ꯍꯥꯔ ꯐꯪꯍꯟꯗ꯭ꯔꯤꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯂꯧꯃꯤ ꯑꯩꯈꯣꯏꯅ ꯗꯥꯏꯇ ꯂꯧꯗꯨꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯅꯥꯒꯤ ꯃꯔꯥꯟ ꯑꯣꯏꯗꯣꯏ Imphal East ki Khurai Sajor Lekai de Leba Sri Gaura Gobind Girls College da ngasi Clean India Movement ki saruk am oina college asigi teaching non teaching staff mahairoi sing amasung NSS ki thomi singna cleanliness drive ama satakre Imphal Municipal Corporation ka loinina college asigi IQAC College Beautification Committee NSS Eco Club amasung Physical Education Yoga and Health Committee ka punna khutsam naduna pangthokiba drive aduda college asigi campus sit sengdokhi Pogi marak thatna aten babre amatang nominasi UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET Amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba signa admission tawbiba yaragani offer tawdariba courses sing adudi nursing da paramedical da Pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akak naba set ni last date of admission na July 31st ni akupa marol gi damak aikoi gi mobile number 9915337280 amadi 9501189248 ta call tawiro break matung daram nokjari makhata ba pau pizari Social media da Nelson Oinam haina hangba Facebook account amana Andro Khulgi lai harau bagi mawongbu miyam da lana uhan ba yaba mawong da wafam phongdora khiba adu August manga fo bagi manungda sengdok pira u haina Andro Khulgi khulakpa Sagol Sem Chandra na phongdora kre ngasi Manipur Press Club ta pangthokiba pawgi mifamda Sagol Sem Chandra na hai Nelson Oinam hai diba miyoi asina Soma Fans Club haina hangba group ta pirakpa comments da Andro community gi thamoi sokpa yaba wafam phongdora pa ase nungaite Andro gi lai harau bagi matang da kupna khangning ba lere basu akhang ai singda tanagadabani Andro khulda hana gi chatnarakpa mite gi nat ka yang ngak tuna thamli masjid lan uhanna ba kana gumba amatana hona biganu haiki Hogiba Jun gi tang kunga tare nipal sajida Nesal oinam na akoi gi Andro gi lai harau gada phi thongdi hai bugumba gi poilam khak tang hai birakpa madu sengdok chaningdana Androgi lai harawada mahak ugrabra adugi mahakna sigumba laipakki oiba manipurgi oiba sigumba haibadi ngaktuna culture amabu ngaktuna thamiba khungkhang amabo mahakna sumaina tawe haibagi polama haibirabgasi akoigi community de yamna sokko oi maramaduna maha akoina ligen sutoruk yai aduna agas ke tang manga asai sibakda magi kanu si sengto haninge maramaduna androgi community de yamna sokpa khara mana haibisi akoigi androgi community na yamna waruba ama mangonda thame Department of Physics Lilong Haurebi College amadi Atomic Energy Regulatory Board AERB Mumbai anina punna khutsam naduna nongmagi oba national seminar ama ngasi college asage multi-purpose hall da pangthokre Azadi ka Amrit Mahotsav thorongo mari lenyana impact of science on society habat theme da pangthokiba thoram aduda Dr. A Nabachandra controller of exam Danamanjuri University K. Yaima Head Department of Physics Lilong Haurebi College amadi Dr. M. D. Rahijudin Sek na saruk yaki Thoronga mari lenyana wangang loising na haikibada haukiba chahi lising ani kun mathogi November thada Oriental College da hogdokiba seminar asigi makha satharakpada ngasi pangthokleba seminar asina teaching community da lagiba singna higher education da research tawba amadi anau anoba hiram singda thijinbagi tangai fadaba lairi Oza singna fanglapa lausing gyan pumnamak mahairoi singda amuk takpi tambiduna chawkhat lamzel da saruk yaba ngamgani haiki NEP 2020 da yauriba awang bathaki mai masingda thizin humjin bagi maru ebe singi matang da su phongdokhi
Manipur miyamda maru oina ana layeng khudong chaba mapung fana phangjadraba mafam singda ana layeng gi maramda khangminena ba pakhat lakpa thabak thoram singi manung channa ngasi su rims ki community medicine department na urban health training gi sarugama oina ngasi health talks ki thoram ama Imphal West ki guigai long thangmai banda pangthokre RIMS की Community Medicine Department की Head of Department ओइबगी माथक्ता RIMS की Dean Academics ओइबा Rosen Singh अकोइजम की मिटिंग मखादा पांगथोखिबा Health Talks असी Health Educator ओइबा मेगासंद्र माइतेय न लुचिंगदुना पांगथोखि Department asigi PGT की Dr. Lucky Star amadi Dr. T.A. Srinana intern sing adu guide taukibaga loinana health talk की topic sing adudi neonatal jaundice, breastfeeding, adolescent health, substance abuse amadi waste disposal intern sing na miyam da sandok na taki loinana health talk da saruk yaba lakiba sing tu da Y Gambir Sana Singh lab technician na urine protein and sugar test amadi blood grouping su test tobiki loinana health checkup su tobaga loinana hidak lang thaksu free da pbk Sanskrit loan gi manungda tungduna leiriba bigyan sing khangan nabagi damak Sanskrit loan khangba mathau tai haina ngase Sanskrit Bharati Imphal Jilla gi Saha Mantri Hidang Mayum Haridas Sarmana phungdokre Sanskrit Bharati Imphal Jilla na sindura ngase Palace compound da leiba Bal Vidya Mandir da pangthokpa Sanskrit Bharati Pariche Warga gi thoram pangthokpada wafam asi mahakna phungdokhibani Manipur Technical University की VC Babeshwar Tongbram Sanskrit Bharati Manipur Pradesh Sizagurumayum Deveshwar Sanskrit Bharati Imphal Jilla Darshya Hajabam Imocha Sarmana Mayai Tangban Lauduna Saruk Yaki Thoram aduka mari lenena Haridas Sarmana hakibada Sanskrit loan asi karino haiba miyam da khangan ba loan asida yauriba makhal kayagi lausing naina hanba khudam oina ayurveda gi oiba layeng patha engineering amadi tongan ba kana ba kaya Sanskrit loan da yauri kana ba kaya asi fangba ngamnabagi damak Sanskrit loan khangba mathau tai maram aduna Sanskrit loan chakhot hanabagi damak ngasigi thoram asi pangthokpani haina phungdokhi Langgol ningthau harau baga mari lenena haukiba megi tang tara tarukta mitei khunai bu chen thaba yaba video ama social media amadi YouTube ta viral chatkibada kanglaipak kanbalu Manipur KKL na July 15 da pau che da phongduna video aduda saktam langliba langlibi amadi Langgol ningthau lai committee bu matam chupagi oina thingzin kibani Madugi makha satharko oina ngasi tang kunthra da maduda saktam langliba nongpok sengmai degi naurem naubamai amadi Thobal Ketri Lekai degi Thoksom Beron Anina KKL da changlaktuna hairiba video asi makhata na thadok leroi haina KKL da sengdokre hairi adubu Langgol Like Committee amadi Happy Razen gi mathakta athingba asi KKL da changlaktiba forward thamkhini hairi masigumba mitei khunai da sokpa yaba thabak hek torokpada KKL na yengduna leiroi haina phungdokhi China Institute of Medical Sciences SIMS Porompa na sinduna Yangnopal District ke More Block ke manungchana laiba mitei furup na khundaba kwatha khunjau amadi kwatha khunauda numit nini gi oiba changdaba yadraba chana thaknaba lemna yenthokpa amadi lemna layeng bagi thoram ama pangthokre thoram adu the Kanglaipak Rural Area Development Organization gi makhada chalaiba SIMS ki Chief Advisor Khoirom Loya Lakpagi Lamjing Makhada SIMS ki Managing Director cum Secretary Dr. S. Kumar Nalujingba Dr. Mari Nurses Paramedic Amadi Atai Miyoi Kunipal na Saba Kangu Amana Pangthokibani Kwatha Khunjau Amadi Kwatha Khunaugi Yumthong Khudingda Cheng Hawai Alu Thum Thau na Chingba Yenthokhi Kun animakta lem na ana layang bagi thorum su pangthokhibaga loinana hidak lang thaksu lem na yenthokhi Kwatha khunau da mall faigi khunja sing yauna punna mioi kuntra manga romna ana layeng bada saruk yakhi Kwatha khunjau da su kun suba Assam Rifles ki jawan sing yauna punna khunja chani rom layengki SIMS ki Managing Director Dr. S. Kumar na hai Manipur gi puari da tana thanaba yararoi draba Maitei singna khundaba chengi manung hanjin mampham da lairiba kwatha khunjau amadi kwatha khunau anigi miyam na thengnariba awat apa mayam asibu mari leinaba Manipur gi laingak amadi India gi laingak ki mit nakung yohanaba wakhal manaba SIMS ki mahairoi sing punsinduna ngamjaba puthokna duna achamba mateng pangbagi thoram asi pangthokpani Dr. S. Kumar na kwatha khunau dagi class 12 pass tawraba medical tamningba mahairoi anida lemna China Institute of Medical Sciences Porompata mahaitam hangani haina su phungdokhi da khoi anaba sing je khoi government da khoi support of jamani hai di government ne yobongam da bam pham
लेकिन है देखिए हिदाक सिंह से नॉर्मल ना तब कोई ना एंटीबायोटिक कुम्बा कहीं मुझे अनाव मैम लाए वो लोग लाए तो खलबा देखिए कोविड के पैंडेमिक जो मथा मुझे हैंगल पचे सीन में का कोई केम जो मखा सत्तर पैंडेमिक के मतलब देखो ने फ्री एम्बुलेंस सर्विस तो बा अरे यूम यूम दचा का ना लेंग बा शुमा मैम तो रेसी की मखा पोना कोई सत्तर पनी कोथा खुनु की 10 ना तक 12 पास तो बा अदो इतारे ने मी अमन द अनी से आइने मेडिकल लाइन से लेम तमन जगे ने खले हंदक फम किबा कैबिनेट मिफमदा BDF सिंगी दमाक लेंगाक ना हिरम खरा पास तौख्रबसु थागे ऑनरेरियम हेंगेटपगी वाफम यावरम दबना BDF लिसिंग तरागा सुपना यांखैना पेन दबगे गन डाउन स्ट्राइक जंक्शन किबा स्ट्राइक अदु नुमित मारिनी सुजिलकले अदुबु लेंगाक के माइकैदगे पॉजिटिव रेस्पॉन्स अमता लाक्तबना डिस्ट्रिक्ट तरा तरुक लैरिबा BDF मेंबर सिंगी अपुनबा इहौ अमा लेंगाक के मायोक्ता जंक्शन नबा सेम साबा लोइरे हाइना ऑल मणिपुर BDF वेलफेयर एसोसिएशन के पब्लिसिटी सेक्रेटरी MD Sirajuddin फोंदोक्रे करिगुंबा लेंगा का एसोसिएशन असिगा फमिनदुना यानाबा अमा पुरक्तोगदे स्ट्राइक असदगी हेना कनबा खोंजंग संगसलगनी हाइनसु मखाताखी BDF सिंगी मतम कयागी ममांगदगी तांदुना लाकपा डिमांड कयागी मनुंगदा हंदक मणिपुर स्टेट कैबिनेट ना डिमांड सिंगी सरुक खरा खनादुना लाकादौरिबा जनवरी थादगी चाही गी इंक्रीमेंट ओइना लुपा 500 हेंकिकनी हाइकिबा वाफम अदु BDF सिंगना मपुंग फाना हराउबा ngamde हाइना बिष्णुपुर डिस्ट्रिक्ट विलेज डिफेंस फोर्स वेलफेयर एसोसिएशन गी चेरोल अमना फोंदोरक्तै BDF सिंगी अवाबा येंगदुना जनवरी थादगी चटनागनी हाइकिबा वाफम अदु BDF सिंगी जॉइनिंग डेट तगी इंक्रीमेंट लुपा 500 चटनाबा याननबा चटलिबा असेंबली असिदा पास तौबियु अमदी वारोइसिन पुरकनबा CM गा उन्नबगी अयाबा पिबियु BDF सिंगबु इरांग पांबा ताहनबिगनु हाइखे Patriotic Writers Forum Manipur na sinduna ya school khwairak pamgi nawa rupabal amadi nunglon haina mingthonba lairik ani Manipur Press Club tangasi phongkre Thoram atuda Laimarol Khorjai Kol Laikol gi President Khetrimayum Subadani Patriotic Writers Forum PAWF Manipur gi President Nauroibam Khambaluwang Educationist and Cultural Activist Dr. S. Manauton Singh MU gi Associate Professor Manipuri Department Dr. K. Santibala Debina Saruk Nyakhi Thoram asika mari lainana KSA Subadani na hakibada Patriotic Writers Forum gi ayiba naha oiriba singna Manipur gi damakta tongan ba thabak kaya pakhatuna lakli Forum asi ayiba khakinatana Manipur gi hawrakliba naharol singi singthaba yaba atopa thabak thoram kaya ama paikhatuna lakli amadi naha oiba ayiba kaya da anoba wari macha gi award ama sukat kani haina phongdokhiba wafam sut laire haiki Lyricsi Patriotic Writers Forum da nahawariba aiba kayagi lyricsi leptana ki forum sina phongdoi ngasi su ya school kharapamna lyric asi phongdoi basi Patriotic Writers Forum na phongdopi bani Patriotic Writers Forum gumba akogi inkhalla iba nahawariba aiba mayamna punjalaga sema iba forum ase matam khodimakta saukhatpa aduga makhoina Manipur gi damakta yaifaba thabak mayam ama tawbirakani haibagi asa tawjari Churachandpur District ke manung chana laiba Kangathai Village da Kom Student Union Manipur na sinduna Kom Village ke Kairap amadi Moirang area da laiba class 10 amadi 12 ke mai pakla khraba mahairoi singda manapi bagi thoram ama ngasi Kangathai Community Hall da pangthokre Wanai Land Sarto na athoiba mithung amadi kumgi President Sarto Chungja hauna thoram mapu oidina pangthokiba thoram aduda Kom Student Union ki President Sunglian Sarto na thoram dugi matangda wafam khara phungdokpaga loinana Kom Phurup ki mahairoi singbu manapi duna pukning thogatki loinana atai Manipur gi mafam kaya da laiba Kom Phurup ki mahairoi singbu pukning thogatna bagi manapi na ba honagani haiki All Manipur United Club Organization Amuko gi midyang makhada Imphal East District United Club Organization amadi North Imphal United Club and Mairapaiwi Organization New Kamo anina khutsam naduna Social Development Club Laifam Khuno makhale kaida anti-rabies ki hida kapthokpagi thoram ama pangthokre hida kapthokpa aduda hui chama yankhai amadi hogdong kunmuk anti-rabies kapthokhi Thoram aduga mari lenna Laifam Khuno makhale kai Social Development Club ki President in charge Wakambam Tombina hai Hui hawdong singdagi launa gan balaina kaya dagi ngak thokna ba ngasigi tharam adu pangthokpani
Ban Mahotsav Lisingani Kunithoi ki makha satharakpagi saruk ama oina Thobal Forest Division ki mityang makhada Imphal East District ki Oksu Ningthemcha Khul Youth Club na sinduna ngasi Oksu dagi mafau dam lambi ki nak yeta uhai pan ba yauna u chara kaya marum thakre Thariba u chara sing ase club ki members sing na Jackson na senaduna hinghanna ba honaminasi Tharam liba upal sing ase tungi mirol gi damaktani maram aduna tongan ba mioi sing na su mafam chaba yengduna u chara kaya marum thajin ba matam yaure hairaduna ngasigi honglak liba aing asagi khal ase u chara kaya tharaba matam data kokhan bangam gani haina DFO Thobal TS Lokendro na haiki Zimi Bok Life Koba Korean Fashion Retail Store ama singzamai mathak chongtham lekai dak ngasi hangdokre Store adu hangdopagi thoramda Mitchell Sweet Temptation Bakery gi proprietor Mitchell Salam Zimi Bok Life gi proprietor Angom Karnana Jingbana saruk yaki Store adu hangdokladuna Mitchell Salam na hai Manipur entrepreneur ama oina bahotna bahai bisi arai banatte adubu mapanda tawriba entrepreneurship adugi dama adumak Manipur su tobangami haiba utuna Zimi Bok Life asi hangbani adudagi apoigi entrepreneur oina apoigi kano se mapandagi oina pot ko sinapase apoi state fees la machawi banina oina we have to prove ourselves hai kare oida confidence ama pi bado apoi se samana we are able mapanda moina tawriba enterprise apoi se ko State asigi oina hawkiba pung kun marida mioi punna yakai humdoi positive oikre mioi amata siba yaukidre COVID-19 command control room dagi thadorapa report amagi matung inna hawkiba pung kun marida nupa kun mathoi amasung nupi kunthra ni thoi punna yakai humdoi positive oiba yaukre hawjak fawbada punna mioi lising aniga jama kun mapa laikidre State asigi oina hawjak fawbada mioi lak ama lising kunthra taret ka subna kunthra taret positive oikre Masigi manungda mioi lak ama lising kunthra mangaga jahum kun taruk na recover tawak ngamkre active case da mioi changa marfuni choi leiri recovery rate na chada marfutara nipal dasmik sino mangani Imphal East District Football Association na sinduna Imphal East District Football Association ki ad hoc committee na sinduna artificial turf ground lamlong thongkhong da sathariba Maharaja Ganendrazit Memorial Super Division Football League lisingani kuni thoigi ngasi ayuk sanakiba hanba match da 11 Star S Yuga Angtha FC ga goal amamam chanaduna draw chatkre Ani shiba match da su sa kimnam khunauga PYA Kairanga goal amamam chanaduna draw chatki Amarumda ngasi nungtel sanakiba ahum suba match da UPAA na SSCP bu goal mari anida mighty ba pikre aduga mari shuba aroba match da ABA ga ESU ga goal ani chanaduna draw chatkre Loishalapada maru iba pa omukhana pizari Lising ani kungi January dagina lising ani kuni thoigi June fawbada ILP permit lak ahum lising kuntrani palga jatret ni funi thoi pikre mitop changtok sangsin toba yang sinaba app ani puthok lagani haina CM Birena haikre Manipur da satnariba ILPS ke cutoff base year lising ama chamapal yang khaima thoi oigadabani Manipur da NRC satna hangadabni haina JC ILPS na amuka na taksin kre Lai thadokuna sangjara khraba lal horamba singi pigani haba jaktung pibidre haina lengakta wakat kre UGC ki criteria sudaba Manipur Technical University ki VC ki mathakta disciplinary action lokhatrabadi High Court wakat lagani haina RTI activist Joy Kumar na phungdokre JSC Lilong Kendra Development Coordinating Committee na August anigi ahing nongyay dagi August mangagi ahing nongyay fawba pung humputarani thoigi Imphal More lambiban kaukre Amadi hawkiba pung kunmarida Manipur gi oina COVID-19 gi anoba case yang khai humdoi thengnakre asiba mata yaukidre Poni TV ge numidang ge Manipuri pau miyeng tabri basingbu amukana krumzari